PANGAL Students Organization Pso Manipur Lingkhatkhibagi Taratare Rak Suba Mapok Kumon ki Thouram Ngasi Pangthokkhre Manipur Press Club ki Loktak Hall the Pangthokkiba Thouram adu Dalirong Higher Secondary Madrasa ki Principal Wangkhem Rameshwar All Manipur United Clubs Organization Amuko ki President Sanjoy Sorokhaivam Manipuri Students Federation MSF ki President Hizam Roshan PSO ki President Farid Bogomeyum Ampako ki President Yumkhaibam Hayatur Rahman Amadi Haurebi Awang Lekai Teramakong Upper Primary School ki Headmaster MD Mukimudin Khana President Members Singoina Saryaki Foundation Day ki Thoramaduga Mari Lenina PSO ki President Farid Bogomeyum na Fongdorakpada Lamdamasida Lairiba Government School Singda Mahitam Liba Mahairoi Singbu Private School da Tamliba Mahairoi Singa Changdam Nabada Aswanba Laitana Bakana Honaduna Lakli Adum Oinamag Education Department Lairiba Lenga ki Makok Thongba Luchingba Singna Makoyi Makada Lairiba School Sing Ningtina Yingsin Biba Watpadagi Ngasidi Government School Sing Nomonoma Lekha Tarakli Masidan Natana Manipur da Thokliba Irang Asi Jay Ani Makai Henzilaklaba Fawba Ngasi Fawba India Lengak na Irang Asigi Warishin Ama Purakpa Ngamdabana Mahitam Liba Tungi Yumbi Orakadoriba Mahairoi Singda Tangdu Leitana Mahitamba Fangdaba Asimak Yamna Laivak Tibani Loinina Lamdam Asigi Miyamgi Mihut Oiriba MLA Singna Thokliba Irang Asigi Warishin Ama Puraknaba Honabagi Mahuta Delhi da Chatuna Power Pining Badagi Popular Government Ama Sem Naba Center gi Luchingba Singda Haizaruba Matamda Bihar gi Mikhal Loraba Matung Manipur gi Popular Government Ama Sem Gani Haina Fongdorakpa Asimak India Government na Manipur bu Karamba Miteng da Yenglibagi Amadi Manipur gi Miyam Asi Kari Oina Khallibagi Habadu Ngasigi Luchingba Sing Asina Khangfam Thoi Hanasu Fongdoki PSO na sahi taraga taret mapung fana ngasibuda satharakpa Manipur da kuigi academically yam kanna honatuna awonba mahilai singda sothari basi kuigi education department amade lengak loisin hotel siengdabadagini habise PSO na fauji ngasi lengak ke school singda leriba infrastructure amadi ozagi awat pa kya laimna maram oirakanda nong ge lengak ke school singse sotharapagi maram oiri maram aduna asigumba awada passing si matam ga chuna mongda matam gi lengak singna senggopi batangai fade aduga PANGAL Students Organization PSO Manipur na ekoigi motto da yauzaba unity learn excel and transmit haibaganda ahan da unity haibse sida miyeng thammakanda Manipur da kundaminari ba furup kanglup khudingmak nungsi chanana ekoigi emotional integrity amadi territorial integrity punamak unity na sagatminna bagi hona sagatminna hona matamda PSO na sangam thodang lauduna lakli patunga su hona khigani ngasi 2023 gi May dagi tholo leba lan na se sigi sta ngasi IDP ke mayum hanjin biyadana mairoi ke awawa chaitheng mayok na kanda leiri mayam se sigi damakta India government yam thura midyeng changa kanda masi solution ma purok na bahot na pham thoi have se PSO me kai di thamjari marak sida yam ngak ibana aduk yam na wana raba tanja sida ekoi gi lengak loi sing na power pump gi damakta Delhi da chatla kanda makoi gi sarkar sembi rangai gi amsung Delhi da haijerui haiba ekoi ta jai amsung maduda luri wafam amna Bihar gi election loira kan semasi haiba dumba wasakam hairaga thadore hai India government ngasi yingi midieng se aduk yamna wara raba sahi ani makai phara irang sida awa chitheng mayok nari be praja sing sidagi makoi election na hele hena lumna lawge hai se ngasi masina khudam amni maramaduna aikoi gi lengak loi sing aso asigumba India gi policy se sida munno khan tharakanda ikoi gi phire ong lokom thoi hai se PSO gi mekai